Fiction and Poetry Club Manipur na sindungarang December ki kunmangada Sagolban Moirang Hanuba Leirak Talaiba Budi Chandra Hais Nambagi Yumda Laikhidraba Kabi Amadi Saknairaba Critic RJ Maitegi Taret Suba Memorial Lecture Pangthokkhre na Club Asigi Hanagi President Budi Chandra Hais Nambagi Angangi Wari Lisangi Lairik Sanjay Nahagi Isai Fongkre Thorum Asida Sahitya Academy Awardee Yumlembam Ibom Sana Chief Guest Fiction and Poetry Club Manipur ki President Thodam Netrajit Singh na President amasung Thambal Marik College oinangi Principal Professor Khuraizam Mohan Singh na akhanaba lengbirakpo oina lengsinki RJ Maitei Memorial Lecture asigi manung chana laikhiraba RJ Maitei gi photo da miyamna laisu katpaga loinana Manipur University gi Manipuri Department of Professor Chirom Rasgetana RJ Maitei na Manipuri Sahitya gi damakta pangthok lamba thabak thorum sing amadi RJ Maitei gi mahaka hakthing na hoba kaya gi maramda miyamda paudam ki fongkiba angangi wari lisang Sanjay Nahagi Isagi Maramda St. Joseph Higher Secondary School Sangaipuro ki lecturer Dr. Ningombam Nando Singh na wangangke